ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯝ ꯑꯁꯤꯒ ꯆꯨꯅꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯍꯦꯟꯅ ꯐꯕ ꯁꯤꯁꯇꯦꯝ ꯑꯃꯈꯛꯅ ꯃꯍꯨꯠ ꯁꯤꯟꯖꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯇꯨꯅꯇ ꯂꯥꯛꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯊꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯅꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯆꯍꯤ 200ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯇꯝ ꯈꯔꯈꯛ ꯑꯁꯤꯗ ꯐꯥꯎꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ, ꯃꯈꯣꯏꯒꯤ ꯁꯤꯂꯦꯕꯁ ꯑꯁꯤꯗꯗꯤ ꯑꯍꯣꯡꯕ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯀꯗꯕꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯏꯔꯥꯒꯤ ꯚꯦꯜꯌꯨꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯕꯦꯆ ꯅꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯤꯕꯨ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯇꯧꯍꯟꯒꯗꯧꯔꯤꯕ ꯑꯁꯤ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯗꯣꯛꯄꯤꯕ ꯅꯤꯌꯣꯝ ꯑꯃꯗꯤ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤꯡ ꯑꯗꯨꯕꯨ ꯏꯜꯍꯟꯕ ꯈꯛꯇꯅꯤ꯫ ꯑꯍꯥꯏꯕ ꯆꯞ ꯆꯥꯅ ꯏꯜꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯅꯥ ꯄꯤꯗꯨꯅ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤ꯫ ꯇꯧ ꯍꯥꯏꯕꯗꯨ ꯈꯛꯇꯃꯛ ꯇꯧꯕ, ꯄꯤꯔꯛꯂꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁ ꯈꯔꯕꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯏꯔꯥꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯆꯧꯕ ꯄꯣꯠꯁꯥꯁꯪ ꯍꯥꯏꯕꯗꯤ ꯐꯦꯛꯇ꯭ꯔꯤꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯉꯥꯏ ꯐꯗꯅ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯕ ꯒꯨꯟꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯂꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯕꯨ ꯆꯍꯤ 200 ꯍꯦꯟꯅ ꯂꯤꯔꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯀꯌా ꯑꯃ ꯏꯟꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯀꯣꯛ ꯌꯥꯝꯅ ꯊꯣꯛꯆꯕ, ꯑꯅꯧꯕ ꯐꯖꯔꯕ ꯑꯥꯏꯗꯤꯌꯥꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ, ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯣꯏꯕ ꯃꯤꯁꯤꯡꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯔꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯝꯅꯔꯛꯄ ꯃꯇꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯜꯁꯤꯡ ꯑꯁꯤꯕꯨ ꯇꯝꯁꯤꯟꯖꯅꯕ ꯑꯃꯗꯤ ꯌꯣꯛꯈꯠꯆꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯚꯦꯜꯌꯨꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯍꯟꯕ ꯉꯝꯗꯦ꯫ ꯑꯅꯤꯁꯨꯕꯗ, ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨꯕꯨ ꯃꯠꯄꯤꯕꯇ ꯅꯠꯇꯅ ꯑꯐꯥ ꯑꯄꯨꯟꯅꯕ ꯀꯌా ꯑꯃꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯇꯤꯆꯔ ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏ꯫ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯣꯖꯥ ꯑꯃꯅ ꯉꯥꯡꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯗꯕ ꯃꯇꯝꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯂꯩꯕ ꯇꯥꯔꯕꯁꯨ ꯍꯪꯕꯗ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯍꯟꯕ ꯑꯃ ꯄꯣꯛꯍꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯇꯝꯕꯨ ꯁꯤꯟꯗꯣꯛꯆꯕ, ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯕ, ꯀꯔꯤꯅ ꯍꯥꯟꯅ ꯇꯧꯒꯅꯤ, ꯀꯔꯤꯅ ꯀꯣꯟꯅ ꯇꯧꯒꯅꯤ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯩ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯁꯕꯖꯦꯛꯀꯤ ꯇꯣꯉꯥꯟꯕ ꯄꯤꯔꯤꯌꯗ ꯈꯥꯏꯗꯣꯛꯇꯨꯅ ꯃꯇꯝꯕꯨ ꯌꯥꯝꯅ ꯀ꯭ꯔꯛ ꯂꯥꯛꯅ ꯁꯤꯟꯗꯣꯛꯄꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯃꯕꯨꯛꯅꯤꯡ ꯆꯪꯗꯕ ꯑꯃꯗꯤ ꯇꯟꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯁꯨ ꯍꯥꯏꯔꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯍꯩ ꯇꯝꯂꯤꯅꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯩ ꯇꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯆꯤꯟꯐꯥ ꯄꯨꯕ ꯍꯥꯏꯕ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯅ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯁꯦꯝꯗꯣꯛꯄꯤꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯆꯕꯨꯟ ꯑꯃꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯝꯐꯨꯗ ꯍꯟꯖꯟꯕꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯊꯥ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯇꯥꯛꯄꯤꯈ꯭ꯔꯤꯕ ꯄꯥꯔꯥꯁꯤꯡ ꯑꯗꯨꯕꯨ ꯀꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯤꯕꯒꯦ ꯆꯥꯡ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯤꯈ꯭ꯌꯥ ꯍꯦꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯩ ꯇꯝꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯍꯩꯔꯦ ꯍꯥꯏꯔꯤꯕ, ꯈꯪꯂꯦ ꯍꯥꯏꯔꯤꯕ ꯄꯥꯔꯥꯁꯤꯡ ꯑꯗꯨ ꯄꯔꯤꯈ꯭ꯌꯥ ꯊꯥꯔꯨꯔꯕ ꯃꯇꯨꯡꯗ ꯀꯣꯛꯇꯒꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯃꯔꯝꯅꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯩ ꯍꯩꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯄꯥꯟꯊꯣꯡ ꯈꯛꯇꯗ ꯇꯥꯎꯔꯒ ꯆꯠꯈꯤꯕ ꯃꯍꯩ ꯈꯨꯍꯩ ꯑꯗꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯈꯜꯒꯤ ꯃꯍꯩ ꯍꯩꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯡꯗꯒꯤ ꯆꯦꯟꯖꯔꯛꯄ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜ ꯍꯥꯏꯕꯗꯤ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ ꯑꯗꯨꯕꯨ ꯃꯩ ꯆꯨꯈꯠꯄꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯈꯪꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯁꯤꯕꯨ ꯍꯦꯛ ꯆꯨꯈꯠꯄꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯕ꯭ꯔꯦꯟꯁꯤꯡ ꯑꯁꯤꯅ ꯁ꯭ꯄꯟꯖ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯕꯨ ꯃꯔꯅꯥꯏ ꯃꯊꯟꯇ ꯆꯨꯞꯁꯤꯟꯕ ꯉꯝꯃꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯩꯅꯤꯡꯅ ꯑꯃꯗꯤ ꯈꯪꯅꯤꯡꯅ ꯇꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯟꯁꯤꯟꯖꯔꯨꯔꯤꯕ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯃꯗ ꯃꯇꯥꯡ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯪꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯍꯩ ꯇꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯃꯥꯔꯛ ꯀꯌꯥꯝꯅ ꯐꯪꯉꯛꯀꯦ ꯍꯥꯏꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯉꯛꯇꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ, ꯗꯤꯄ꯭ꯔꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯣꯛꯍꯜꯂꯤ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯏꯁꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛ ꯃꯌꯥꯝꯗ ꯇꯝꯖꯒꯦ꯫ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯪꯀ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛ ꯑꯁꯤ ꯀꯌꯥ ꯍꯩꯅꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯉꯝꯈꯤꯗꯦ꯫
ꯃꯁꯤꯗꯒꯤꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃꯈꯛ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯪꯀꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯖꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯍꯣꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩ ꯍꯥꯏꯅ ꯐꯥꯎꯍꯟꯗꯦ꯫ ꯃꯔꯤꯁꯨꯕꯗ, ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯖꯅ ꯇꯧꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯦꯁꯟꯁꯤꯡ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯖꯒ ꯑꯃꯠꯇ ꯄꯤꯕꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯇꯦꯟꯗꯔꯗꯥꯏꯖ ꯑꯣꯏꯕ ꯃꯈꯜꯒꯤ ꯁꯤꯁꯇꯦꯝ ꯑꯃꯈꯛꯅꯤ꯫ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃꯈꯛ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯝꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯅ ꯄꯥꯝꯃꯤ꯫ ꯀ꯭ꯂꯥꯁ ꯑꯃꯗ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃꯗꯤ ꯍꯩꯖ ꯁꯤꯡꯖꯕ ꯑꯃꯠꯇ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯇꯧꯕ ꯃꯔꯨꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯉꯥꯡ ꯑꯃꯈꯛꯅ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯤꯕ ꯁꯕꯖꯦꯛ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯪꯂꯤꯁ, ꯃꯦꯊꯁ, ꯁꯥꯏꯟꯁ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯉꯛꯇꯕ ꯍꯩꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯐꯕ ꯑꯃ ꯊꯤꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯌꯨꯁꯟ ꯀꯌꯥ ꯑꯃ ꯇꯝꯍꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏꯗꯤ ꯌꯥꯎꯖꯕ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯖꯒꯣꯏ, ꯏꯁꯩ, ꯁ꯭ꯄꯣꯔꯠꯁꯅꯆꯤꯡꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯩꯐꯥꯠꯇꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯂꯝꯁꯤꯡꯁꯤꯗꯗꯤ ꯄꯤꯊꯣꯛꯆꯔꯛꯄ ꯑꯃ ꯌꯥꯎꯗꯕ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯑꯣꯏꯅ ꯇꯣꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯁ꯭ꯀꯨꯜ ꯁꯤꯁꯇꯦꯝ ꯑꯁꯤꯅꯗꯤ ꯐꯦꯂꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯆꯈꯤꯕ ꯇꯥꯔꯒꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯝꯖꯕ ꯂꯝꯁꯤꯡ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡꯁꯤꯡ ꯍꯥꯏꯖꯔꯝꯒꯦ꯫ ꯋꯤꯟꯁꯇꯟ ꯆꯔꯆꯤꯜ, ꯖꯣꯟ ꯂꯦꯅꯟ, ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯕꯨ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯕ ꯇꯣꯛꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯍꯩꯅꯤꯡꯕ, ꯇꯝꯅꯤꯡꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯁ꯭ꯀꯨꯜꯗꯒꯤ ꯇꯝꯕ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯇꯦꯛꯅꯣꯂꯣꯖꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯖꯕꯁꯨ ꯌꯥꯔꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯌꯨꯇ꯭ꯌꯨꯕ, ꯁ꯭ꯀꯤꯜꯁꯦꯌꯔ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯔꯅꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯄꯦꯁꯟ ꯑꯗꯨꯕꯨ ꯐꯦꯡꯗꯨꯅ ꯃꯁꯤꯗꯒꯤ ꯃꯁꯛ ꯊꯣꯛꯄ ꯀꯔꯤꯌꯔ ꯑꯃꯃꯝ ꯁꯦꯝꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯂꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯄ ꯑꯃ ꯃꯔꯨ ꯑꯣꯏ꯫ ꯗꯤꯒꯅꯤꯇꯤ ꯑꯣꯐ ꯂꯦꯕꯔ, ꯁꯤꯟ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯛꯄ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯈꯨꯠ ꯊꯣꯛꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯟ ꯃꯈꯜ ꯃꯈꯜꯒꯤ ꯀ꯭ꯂꯥꯁ ꯅꯥꯏꯅ ꯇꯝꯕꯤꯔꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯒ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯂꯨꯔꯕ ꯃꯤ ꯑꯃꯈꯛꯅ ꯈꯨꯠꯅ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ तानꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯀꯔꯞꯁꯟ ꯏꯖ ꯏꯚꯤꯜ ꯍꯥꯏꯅꯁꯨ ꯇꯝꯂꯛꯄꯅꯤ꯫ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯀꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯆꯠ ꯋꯥꯅꯣꯝ ꯆꯠꯄꯗꯤ ꯏꯀꯥꯏꯗꯕꯒꯨꯝꯅ ꯇꯧꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯆꯪꯈ꯭ꯔꯒ ꯁꯦꯜ ꯃꯌꯥꯝ ꯑꯃꯃꯨꯛ ꯆꯥꯔꯒ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯥꯕ ꯉꯝꯂꯤꯕ, ꯀꯥꯔ ꯑꯇꯥꯡꯕ ꯇꯣꯡꯂꯤꯕ ꯃꯤ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔ, ꯃꯦꯗꯝ ꯍꯥꯏꯅ ꯀꯧꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯤ꯫